ꯅꯍꯥꯛ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯕ꯭ꯔꯥ? ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯪꯏ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯆꯥꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯀꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯔꯛꯀꯦ꯫ ꯅꯣꯡꯃ ꯌꯥꯏꯐꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯊꯣꯡ ꯑꯃ ꯂꯥꯜꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯗ ꯎꯃꯪꯗꯨꯗ ꯂꯩꯕ ꯌꯣꯡ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯌꯣꯡꯁꯤꯡꯗꯨꯅ ꯌꯥꯏꯐꯨꯕꯨ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯣꯡꯁꯤꯡꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯏꯐꯨꯁꯨ ꯑꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯅꯤꯡꯍꯟꯅꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯧꯅꯣ ꯈꯪꯂꯝꯗꯦ꯫ ꯌꯣꯡꯁꯤꯡꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯀꯤꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨꯗ ꯌꯣꯡꯁꯤꯡꯗꯨꯅꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯪꯒꯗꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯌꯥꯏꯐꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕ ꯂꯥꯎꯔꯝꯃꯤ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ!" ꯃꯍꯥꯛꯅ ꯂꯥꯎꯕꯗꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯂꯥꯏꯅꯤꯡꯕ ꯅꯤꯄꯥ ꯑꯃꯅ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ ꯅꯤꯄꯥ, ꯅꯪꯅ ꯆꯦꯜꯂꯕꯗꯤ ꯌꯣꯡꯁꯤꯡꯗꯨꯅ ꯅꯪꯕꯨ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯧ!" ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯆꯦꯜꯂꯝꯕ ꯌꯥꯏꯐꯨꯗꯨ ꯆꯦꯟꯕ ꯂꯦꯞꯄꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯦꯞꯈꯤꯕꯒ ꯌꯣꯡꯁꯤꯡꯗꯨꯁꯨ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯤꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯌꯥꯏꯐꯨꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯡꯗꯨ ꯈꯨꯟꯒꯠꯇꯨꯅ ꯌꯣꯡꯁꯤꯡꯗꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯌꯣꯡꯁꯤꯡꯗꯨꯅꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯉꯣꯟꯗꯁꯨ ꯍꯟꯗꯨꯅ ꯅꯨꯡ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯌꯥꯏꯐꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯄꯗꯨꯗ ꯃꯃꯩꯗꯗꯤ ꯌꯣꯡꯁꯤꯡꯗꯨ ꯅꯤꯡꯍꯟꯅꯔꯛꯂꯝꯃꯤ ꯑꯃꯗꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯐꯨꯅ ꯈꯨꯗꯣꯡꯊꯤꯕꯗꯨ ꯃꯥꯌꯣꯛꯅꯗꯨꯅ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝꯗꯨ ꯌꯧꯈꯤ꯫ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯁꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯞ ꯂꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯣꯏꯗꯧꯕꯅꯤ꯫ ꯈꯨꯗꯣꯡꯊꯤꯕꯗꯨ ꯃꯥꯌꯣꯛꯅꯕ ꯇꯝꯒꯗꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯅꯅꯕ ꯆꯪꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯐꯥꯎꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯦꯅꯦꯜꯁꯤꯡꯗ ꯑꯗꯣꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ꯫